Artist-singbu artist oina ubiyu makhoi mathakta laingak natraga lanai miyoina yengliba akhuba mityeng asi yenghaningde haina Khurai MLA L Susindrona nungnangba phongdokrai saknarba saisakpa stroke tawduna aruba Phibamda laikanare haina social media da thagaliba si aranbani Tapta bu nungsidaba miyoisingna kalakpena khigani haina mahakna phongdokrai wafam asi masa Chokthabana maram oiraga Raj Medicity da hakchangi kayat sing check up tawduna Leiriba Tapta gi Phibam Yengsinba lakpagi khongchatta mahakna phongdokhibani yam live TV se kaino da artist sing se stage da khara yam kupna yengsan bagi moma tawbi se masi tawbi no government obi at any artist is free tawbi da bosu sei no mai euro so more so artist is the artist oina dum yengbi bada ai yam ne na pagadan khale yam na exhaust oi ba hai ta masa ja da na si tan khal mayam la na Tapta do bi stop tawre gaina haina media da adagi ate Facebook da kano tawbi ba si tawbi no mina kalakbian ginaba amasung mina baku ginabagi kanoni aduna hujik adugi maruina khangning balerga so hospital gi authority da mana hujik leiba anaba si karino habasi munna khangakanda ya da kaida social media da kaida haibiu